खुरुमजरी SKTV News bu yengbiriba pumnamak putaram noksari ahan badumaruba pau pizari. TSA gi Luchingba Michael Lamjathang Haukip ki Churachapurda leiba yumda sakhangdaba singna ka ani mai thabaga loinena nongmai round kaya blank fair torum lehari. Michael Lamjathang Haukip ki yumda nongmai kapsin baga loinena kaya atoi thoalambadagi madugi thodokpu Chief Minister Birena yaningdaba phongdorakli. So agreement se Santi Lagna Bagidamutani Masidagi Hando Pahibasi Manipur Langana Santi Mayuk Lady Hana Takpani Hana Ken Ogi Wangang Loy Silent Hawk Namaral Sirakli. Langana petrol marang kaini lady Hyderabani retail all in Pumanga Kakta the petrol P Bakarino Pamsa Magakun Gataret Makta the petrol P Hana Manipur Petroleum Dealers Fraternity Apil Torgli. Imphal District Urup Naukalda Valley Bridge Tatpatagi Karama Iril Turil the Tassin Kre Garia to the Tolopa Mapa Masasin sitting over. Loktak Pat Tangalak Padagi, Tolakpa is out Tinganaba the Hena Pazaba to resport about Hena Bahota the Miam, the Sabot Piu Hana Minister Susindrona Pondorgli. Amasung. Ising isaw no maram orga Thobal District Texam Khangabog le sang them gi lo pari lising mari mangagi changda amang ata thokle hari. Malemgi mafam ama hekta de yengba yaraba Manipur gi ahanba OTT platform SKTV bu support tobubi gi damakta punama puthaga chari. Hauju pausing sadong pizari. Local media channel amagi panel discussion yaururaba matung pung khara leiraga Manipur BJP gi spokesperson Thadau Students Association TSA gi member tui Michael Lamjathang Haukip ki yumda masak khangdaba mioi kharana kerosene hejlaga mai tharga nomai round kaya blank phaya torum le hari thodogasi ngarang ahing Churachandpur district ki Fanial village da Laiba Maha ke yumda thokibani hari NDTV gi pau amagi matungi nangarang pung taraga makhairom taba matamda mioi kunthrarom hena Lamjathang gi yumda laklaga maha ke yumgi phaklang da kerosene haijillaga yum adugi ka ani mai thagalakibani hari loinena yumthang na badalai riba mioi singbu kina na nongmai round khara blank phaya torombani hari lekai aduda leiriba khunja sing garang gi thodok aduda yamna sauna ki hari Ti Michael Lamjathang Haukip na Pondor Pagi Matung in the village chip ki imung oibana Makoi Saurana Miu Humudra Rom Laivani Adugi Matakta Manipurgi Irang Asina Maram Oiraga Lanjen Narakiba Miu Karasu Makogi Yum the Lady discussion Aduda Thado Purupki Oibo Pam Kara Pongdopani Ekoi Thado tribe ni Haibada Yaning Daba Haibasi Laibak Tivani Loinana Thodok asi kuki gi MLA taragi manungda MLA ahumna kuki jo habigi mahutta makhogi tribe ki achumba maming haihenningi hairubagi social media da MLA ahumna kuki tribe na taliba separate administration gi dimana sida mapangan sontha halli haidura boycott tawgani amadi masida thorakpat teksak masana pugadabani hainaribigi matung tarakpada thokibani ngarangi thodok asi Thadau Community International TCI nasu yaningdaba phongdorakli Lamjathangi yumda thoklibasi thodok asi ahan banate kumja lising ani kun gomdo gi megi tarukta su kuki militant singna maha ki mayumda nongmai kapsinduna yum mai thana naba hona ki balekre amadi Churachandpur da kumja lising ani kun gomdo gi April kun ga nipan da su Lamjathang bu hana naba hona kiba maha matam da thokre Manipur da tholiba hingsa gi irang asida thadau paite mar khudimak yaubunate mar phurup ki mioi sing irang asi loisana na bazirbam da shanti gi wari sabasu adumuk laikre haki
ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯗꯣꯛ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯆꯪꯂꯒ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕꯒ ꯂꯣꯏꯅꯅ ꯀꯤꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯄꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯐꯥꯏꯂꯦꯟ ꯚꯤꯂꯦꯖꯗ ꯂꯩꯕ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯛꯁ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯉꯁꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯈꯪꯂꯕ ꯇ꯭ꯔꯥꯏꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯗ ꯁꯤꯡꯅꯕꯅꯤ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯏꯟꯄꯤ ꯑꯃꯗꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡ 38ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯀꯨꯀꯤ ꯖꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯦꯝꯗꯨꯅ ꯗꯤꯃꯥꯟꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯦꯂꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ Suspension of Operation Sugi Agreement asi Shanti laknanabagidamaktani masidagi handokpa haibasi Manipur lengakna Shanti gi mayokta leire takpani haina Kuki National Organization gi wangangloi Saliana Hokipna maral sirakli The Hindu pause da piba interview amada Saliana Hokipna hai Sahi asagi February gi thada su agreement gi matam loibadagi makha tana matam sangdoknanaba hotnabada Manipur government na yadabadagi hauzik review tawduna leiribani su group singna ground rule thugairi haina state government na siriba maralasi sugi matam sangdok lamlabdi joint monitoring group na yengsinjagadabani adubu hauzikti madu khangdoknanaba mechanism amata leite maram maduna karam ground rulesing thugaiki haibigi list amata center na sembla leite amadi su group singda khanghalakpasu leite haina Salian Hokupna phongdoki Kukizo mar group sing asi leibak asidagi tokhaina taba pamba kanglup sing natte Manipur dagi separate administration taliba asisu constitution gi framework manungdani maram maduna anti India gi ming tapsan ba langani haina su Salian na hari kumjalisngani kungohumdo gi me ahumgi mamangda Manipur gi manungda territorial council PBU haina demand toromba adu hojikti asoba ahongba leire mamang sahi gi July August amadi September thada taliba separate administration gi demand asisu legislature leiba union territory ni haiba mayek sengna phongdokhrabani haina Salian Hokupna makatari Manipur lengang petroleum products sing marang kaina leiri hairabani na retail outlet chamaga kunga teret ki manung dani phuga manga khakta de petrol piri ba karigino pam chamaga kunga teret makta petrol piu haina Manipur Petroleum Dealers Fraternity na appeal torgli ngasi Nirmala Hotel da Manipur Petroleum Dealers Fraternity gi anoba IOCL BPCL HPCL niara energy gi mihut sing gi mifam pangthok matung da paumi singa unabada retail outlet dealers ngangom mamtana haikibada CF and PD Minister Sangtiam Susindrona Manipur the petroleum gi polam sing oil depot sing da marang kaina leiri hairabanina tampak ta leiba retailing outlet dealer samaga kunga tareta punna petrol phangan biu retailing outlet dealer sam kuntret leibigi manungda retailing outlet dealers ni phumanga khakta da petrol piba asi laibak thibani masina miyam da thau phangdabagi awaba mayok narakpani outlet chamaga kunga tareta Nomagi pibam thopa thau piragadi miyamna oil pump singda kiu sana lepliba si hantarakani Manipur lengakna thau marang kaina leiri hairabani na thau watana pibiu haiki thau mayam leire haduga akhoi se akhoi gi outlet che chama ga kunteret leiba matamda
मोइने पिबिरिसे सुमनगी 42 गतनी अखोइसे अदुना मरम ओरकांदा फंगदबना यामे फंगबदगी को अदुना अखोइगी थाउसे यामना मयाम पार्बिकना फंगबदा यामना अवाबा ओइरिबनी थाउ मरांग काइना लेरगदी अखोइ डीलरसिना हाइजनिंगबदी फजना थाउ पिबियु हानादौना अदुगा दि नॉर्मल ओइरकांदा थाउ फजना लई मतमदा थाउसे अखोइना कक्पा मतमदा इंडियन तौबा मतमदा अखोइसे अयुक्ता पुंग 10 अखोइदि ऑफिस वारदा तौरगा नुंदांग वारमदा दुम बारोकेन कासु 8 केन कासु दुम थाबिरे अदो हौजिक्ति बारोकेन कक्चबा मतमदा ngasi का अदि नुमिन मरिनी नत्रगा हुमनिगी मतुंगदा 4 केन नत्रगा 8 केन पिरे अदम मनदी 4 पी 8 ती मरक मरक पी आउटलेट खरदको थाउ लई हायरगा अखोइददी थाउसे फंगदबगी नुंगाइतबसे सिमदंग अखोइना ऑनरेबल मिनिस्टर गी मफमदा थाउदा फजना पिबियोना अखोइ रिक्वेस्ट तौजरी दा आरो डीलर नोंमाइथेम जॉनसन हाइकिबदा मतम अमदा ऑयल पंप दा चनरंबा कया अदु हौजिक्ति चनद्रे ऑयल पंप अमदा थाउ कयाम याउरी हाइबा खुदकता खंगबा ngamle ऑयल पंप सिंग डिजिटल ओइखिबना मियामना थाजदबा लेरगसु लाकलगा येंबा यागनी इरांग थोलंगै मतमदा ऑयल पंप सिंगदा थाउ हालगा पैसा पिरमदबा याउखि अदुबु हौजिक्कि ओइनदी लेइत्रे मरक असिदा IOCL ना फाउबा अप्रूव तौदबा जिरिबाम लंबी असिदा पेट्रोलियम प्रोडक्ट सिंग पुसलकपासिना अवाबा कया अमा मायोकनरी सु हाइकी इरांगसिना मरम मोरगा अखोइ पेट्रोल पंप की याम अवाबा हागदी हानदौना लंबी नुंगाइत्रमनिना इवन अखोइ जिरी रोड से IOC की ओइनदी नॉन मोटोरेबल रोड ने हाइना मोइनबो अप्रूव तौदब लंबी दुदने अदुम हौजिक चटलिसे अदु अदुमाइना लेरगा थाव फंगदबगी हौजिक थोइसिने अखोइदी थाव हेना योनिंगी योनबा स्टॉक तो असोमदगी लाक्तबै वाने 127 आरो लेबुदा 45 आरो ना मणिपुर चलाय कांददी अदुम शॉर्टेज तो अदुम लाक्पो ताबने अदगी पैनिक बाइंग हाइबम सले ऑलरेडी अमने एवरेज सेल हाइब्स एरिया की ओइना खेनरनी डिमांड सी पैनिक तोरमिना चानद्रे अखोइगिसु हाना नॉर्मल डेज 3000 2500 3000 4000 योलंबदो हौजी 8000 लाखपदो ngasi लोइदोइने मयामना पंगलो लोक्सनबनिना Belly Breeze तत्पगी थौदोक अमदा कार अमा इरिल तुरेल दा तासिनख्रे गारी अदुदा तोंगलपा मपा मसा सिनिंग चित्ते हिंगौरे थौदोक सिंगसी नुंथिल पुंग अहुमगा मखाइरोम ताबदा इम्फाल ईस्ट की इरिब्रुंग पुलिस नकोनबा उरुप नाउकल दा थोकिबनी लाइबक थिबा थौदोक अदुदा हिंगौरबा मपा मसा अदुदी उरुप नाउकल दगी मोहम्मद शाहिद सही निफुनिथोय अमसुंग महाकी मचानुपा मोहम्मद इम्तियाज अहमद सही तरेतनी SKTV ना थौदोक थोकफमदगी फंगबा पाउदा मोहम्मद सईदना महाकी मचानुपाबु मारुति सुजुकी एस्ता अमदा ट्यूशन थिनबा चटपदा लाइबक थिबा थोदोक असि नंखिबनी लोइनना थोदोक अदुदा कार अदुगा पुन्ना मपा मचा तुरेल खोनुंगदा तासिनखि अदुबु लाइबक फबदगी इसिंग मनुंगदा अपोक मपाना गाड़ीगी थोंग हांगदोकलगा पिकलिबा मचागी पुंसी कनखि खुदकता लेकाय मियाम चंगसिलकपदगी का हेना थोकदबा खुदोंग थिबदगी कनमगा मौखि हारी अमरोमदा मपा मचाना थोरपकार अदुदी इरिल तुरेल खोंग तासिंदुना लेख्रे लोइना तुरेल गे इसिंग इमाई वांगबा अमदी इरई कनमना मरम ओरगा हौजुक फावबा थिबा फंगद्री बेली ब्रिज अदु कैराव असेंबली कंस्टिट्युएंसी की मनुंग सु चलिबा अराप्ती अमदी उरुप नौकल खुल अनि फाउनरिबा इरिल तुरेल मथक साबा मियाम की लाइफ लाइन ओरिबा लंबिनी मतम खरगी ममांगदगी थोंग अदुगी उपाक तेकपा कायबा यावना फिबम सोक्तुना लाखिबनी अदुबु मियाम की चत्तबा यादबा मरु ओइबा लंबी ओइना सिजिनबना लेकाय मियामना सेल खाइनदुना समजिनदुना लाखपनी हारी अपिक तुरेल सिंह लोकताक पाता तासिंदना लोकताक थेंगलकपदगी पाक सना इसाउ थोलकलिबा असि कोहनबदा नतना लोकताक पात असि हेना मसक फजबा टूरिस्ट स्पॉट अमा ओहननबा लेंगाक असिना होनरिबसिदा मियामनसु सगोटपियु हाइना CF and PD मिनिस्टर्स ओइरिबा कैबिनेट सब कमिटी की चेयरमैन एल सुसेंद्रना फोंदोखरे अफमसी हौजिक लोकताक पाता पैसलिबा फुम सिंह सेंगदोपगी लोकताक डेवलपमेंट अथॉरिटी ना जाथरिबा थबक येंगसिनबा ओइना मिनिस्टर एल सुसेंद्रना रुचिंगबा ngarang satkiba khongchat ta phongdokibani LDA ge official singna galoinana satkiba khongchat aduda minister L Susendrona makhata aduna hai lamdom masida cheliba turel amadi leidiba khong macha sing asina loktak ta punna ta sinduna turel amadi khong sing asidagi
ꯆꯦꯟꯊꯔꯛꯄ ꯐꯠꯇ ꯍꯥꯎꯗꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯡꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯊꯦꯡꯒꯠꯂꯛꯄꯗꯒꯤ ꯇꯠꯇꯅ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯃꯁꯤ ꯀꯣꯍꯟꯅꯅꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯀꯦꯅꯦꯜ ꯑꯃ ꯇꯧꯔꯒ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯣꯡꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯦꯅꯦꯜ ꯑꯁꯤꯗ ꯇꯥꯍꯧꯔꯕ ꯃꯇꯨꯡꯗ ꯀꯦꯅꯦꯜ ꯑꯁꯤꯅ ꯂꯩꯃꯇꯥꯛꯇ ꯇꯥꯍꯜꯂꯒ ꯂꯣꯛꯇꯥꯛꯇ ꯑꯃꯨꯛ ꯇꯤꯟꯈꯤꯒꯗꯕꯅꯤ ꯃꯁꯤꯅ ꯂꯣꯛꯇꯥꯛ ꯊꯦꯡꯒꯠꯂꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯜꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯂꯤꯉꯩ ꯑꯁꯤꯗ ꯐꯨꯝꯁꯤꯡ ꯁꯦꯡꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯁꯤꯡ ꯈꯔ ꯍꯟꯊꯈꯤꯕꯒ ꯀꯦꯅꯦꯜ ꯇꯧꯕ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯤꯡ ꯔꯣꯗ ꯑꯃ ꯂꯩꯍꯟꯗꯨꯅ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛꯇ ꯃꯤꯌꯥꯝꯒꯤ ꯂꯝ ꯀꯣꯏꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯁꯦꯝꯒꯠꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ Moirang Turendagi laiba ising adagi streamdagi thadariba isingjingje masi loktak manungda direct tahanda bai tare hoji channel sida han taraga channel sidagi power channel sida taraga power channel dagi mu leimata lom change da adu sumbagi sisna one of the boundary mu oiba boundary da na filtration laiba station namdo adugi hoji ki hariba jaga si tunghalaga adugi stream du dum chelengi bado chahi budigi dum LDN amu filtration ma'am dum kokhalaga Mapan tu hapa boundary muk sema kada fawak sawrong gi jo ko yoji na sema hore aduna fawak saw gi ju so ina mai park ni lawe masi sina ko gi Imphal da flood ki maroina damage sima para ka doini mayam na tourist oina sai jo ju lai ba sing mayam si tourist oina lai si yoji ato hom da chato so sing gi problem ju lai na tourist oina ju sei sa chauba tourist destination ama hana de ju ori ena ju mapum phan na ba honorable chief minister gi vision makhada ko na ji tawjari ba se masi ko soidna mai pakani haiba adumba asam lei Thobal district ki manung sana leiriba Texam Khangabok Laisang Themgi mafam ayamba hadak Sayol Amaromgi Changchatta Sukhiba Nong na maram oiraga Iroi Kol Lokon Khak Natana Laipat Lokol Bugazi Mapal Kuning Sabi Lokol Khongban Makha Singtham Maning Lokol gi Chaurana Lau Pari Lising Mari Mangagi Sang da Amangata Thokle Hiramasigi Matang des KTV News gi video journalist Benson Nong Thombam Amadi Thobal district ki correspondent Takhilambam Rabidagi Akhanaba Paudom ama pizari Kumsi sahi oina Manipur pumada letna chukhiba nongna maram oiraga Imphal mayonda leiriba mafam ayamba anirak thokna ising isaw thokhi miyam atuki matik awawa mayong nakhi adubo hadak hapta amarom changchap amada chukhiba nongna maram oiraga Manipur ki kha thangma mafamda leiriba Thobal amadi Bishnupur district ki mafam ayambada thokliba ising isawna ngasi su mafam asigi miyam atuki matik awaba mayong nari Maru oina kari maramdagi ising isaw asi thoklibano haibagi matangda ngasi Thobal district ki Texam amadi Khangabok area da SKTV News na chatuna yengsiluba matamda oiriba phibam asigi matangda tongan bo wafum paudom lakhi loinana ithai lokhong matik chana semjin binaba amadi thokliba amangata kya asibu mari lenaba authority na miyeng chabinabasu SKTV News ta appeal torakhi Texamda Saur Bising asi Khongsa Manga dagi lakpani Khongsa Manga adudi Tentha Turen Khongjom Turen Langathen Turen Loksi Pat Men Kenen Sora Mamangi Ising amachung Kaksing Ilungi Ising Hairiba Turen Mangagi Ising asina amukta pulap laga sing tobi haidana hatak ngasi manga tarungi gi mamangdagi landslide tawdana phunjanghiba khong aduda chingi ising asi natana ising asi chingthokpam leite maruena mari leinabasinga hena chawna turen asi sengmai turen wabagai masi tarab amutang hanbiragadi ising asi yam thuna chithokpada mateng oigani haina khalli aduga texamgi praja ayamba relief camp da leiba yaunare hongtok naraga sarkar gi mageidagi cheng chak thau tum mayam thilei adubu khunja ama oina haijan ningbadi maruoina LPG gas asi yamna darkar oirakpa mandi sing yen hojiti yamna marang kaidabna maram oiraga mari leinaba department na LPG gi gas asin tangdi mari leinaba singna athubu matamda yahon biragadi hena praja sing awaba ji khar makai di kokung ngamgadra haina khanje jari mafam asi Khangaboki Lokhong Pat Moirang Pali lokol dani mafam asi da leiba low ayamba punamak ising jina koi khu yong hena thudin khre hariba Khangabok mayale kai asi numinini humni sida ising asidi khaga chithabadi hawkhre adubu hojik leiba Lokhong Pat hariba Khangaboki jaga pat suk yam sidi aduk matik koi yam phium kaina ising thumjin duna leire Khangabok mayale kai da relief camp ma hangami imung khre di koi hariba relief camp asida
फिल्म चादन लेरी हाइजब तारे लंबी दे चटो मतमदा इमाई बेंसिना तंबिरक मतमदा हारिबा खांगबोकी लेरीबा मफम अयामबसी ड्रेनेज सिस्टम असी निथिजना लेते लेतबदन मरम ओइरगा चिथगिदबा कोई इसिंग मयामसी तुंगसिललगा लेबना मरम ओइरगा हारिबा मफम सिंग असिदा नोंग ताबा खतंग नतबा इथै लोखोंग असी निथिजना लेत्रबनिना इसिंग तुंजिनबा फ्लड की फिल्म सी सिचुएशन सी यूरोपनी हाइदना इमाई बेंसिंग जसु फोंदोपिरमी इथै लखोंग फत्तबा अदुगा खोंबानजी फत्तबा अदुगी चावरकलिम हानदी कचे तौरमते अदु हुजिकती आसी जौना खोंबानजी फत्रमनेना जुममक्ति चंगते इसिंगजे बिट 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 लावना जात्रे अदु अखोइना खनबदी जेंचिनबीबा खरा वट प्राइन खल्ले डिपार्टमेंट दा अखोइना हाइनिंगबसे जेंचिनबी असिन मरी लेनाबसिंगदा अखोइगी खांगबोकी इथै लखोंजिंगजे फजनंग त सेमहननिंगे नोंग चिंग तारकांदा येंजनबीबो तवे नोंग चिंग तारकांदा सेमबे याबा मतमदे येंजनबीदि कनाम फावबा चिंग चावजिंग असि मंगानी सुग्रे ngarang di khagam mai thare oga ai gi di phare bkhoi mamang sei sine kari mok sang bkho pa yade leisu leitaba yum manga asim tang sakai ma gai de gine kitang thunai di mateng pami tv sa khanane na du ko matik chana pire baja kai thare khotar mi am hai ko adu bulai bagi phongin di yok taba ai pen da ba se अखोइ लखोंग पाल लकोन से अहुम लक सुरे सुरी से फौथी मांगे पैसा मांगे पांगन सु मांगे अदु हौजी फाउजी जो मुसिंग जु थोक्तरे लैरी फौजी जु जाने चारोय मपा खंगद्रे लान मनुंगी ओय कोरोना गयो पैसा जु वाबा टाइमिंग होय बसिदा मुकसु पुथारे अखोइ सिलु पाम द पाइद्रे नोमै चानिंगाय सु लैत्रे सरकार न खितंग अंगे मतेंग खितंग पांगबियु हाइजगेना ain lepsari lambi si section to irengban to kaksing bazar yogdo lambi ni hai lambi si ki nagyata leiriba pat sing si hokhiba nu tari ni haptam ki mamang dagi leptana nong surpa amadi pat sing sidagi pawal ko sing na mafam sida leiriba miyam si mati awa ba takin hange hari mafam sida leiriba yumthong tawa ki hari wa sing sina tum tum kre matang asida koi mari lenabo authority da atoba matamda thawal district ki manung chanba mafam kya da sing thumjilibasi amutang kopni yengsinbiraba matungda matau karamna hari mafam sing sida mausagi punsida amutang hajinaba tangai fadana akanba achetpa thaba ma lokhotpagi tangai fadaba leire na khanjei hiramasi ki matangda paudam jariba video journalist Benson Nongthumam amadi aikoi SKTV news ki thawal ki correspondent takhelamam Ravi khangabo thawal district Hawkibunu mit kharani asida state asida nong kanna su kibuna maram oraga wabgai assembly constituency gi tongan ofam singda yum samri hena ising thumjin khibagaloina na lopam amasung nga gi pham kaya su sauna amang ata thokle lo singu madi nga yoktuna sen talaga hingbagi lambi oijariba khunja kaya isau sna maram oiduna kham thengna wabagi masak ware hiramasigi matang dasu paudam amalobisi aina hojik lagariba mafam asi wagai sigi manung chan leiba sangthendani tha sigi tang kuni thoi digi lepdana nong chopo maramna sing asi thundam nong leibani mafam asi da leiba miyamna karamba mong awa thenari habji wagai sangthengi pradhan nazaraga amda pawdam mo thamjari hojik chanthe lariba village ai gi GPC village mari lei village mari sigi manung da village ahum amadi total 80% hojik thumme yum thumme lau thumme farm thumme hojik se jum samri gi mathakta thumme adabo hojik thummiba praja mayam singse leifam leitadana khwaidagi awaba nakan kana gumagi atong bada khar thaidok thaijin tawraga hojik se awaba mayok nari adabo sarkar gi maikaida matam chana ai mari leinaba concern SDC SDO DC auna masigi porse ai mari leinaba singda adum mari leinaba document matam chana pi tabu SDC nongma masamak phin lami adabo leiba problem se khange adabo sarkar gi dagi kari torpa yabage aibado hairam maga hojik adum communication de lei faunaraga su mayam gi ning thunganaba pot material makte hojik phodi yorpa ngamdri yum chahum chamri gi mathakta thummaga leiraba laifam leitraba praja se gi oina mari leinaba hojik phoda sarkar na mateng ama pho laktri iramna ladi fajan leiba adubu semba sabase local gi MLA oiro leiba kansan paliba matam gi sarkar na yengba khara watpa khusem gi ising isau gum boina thokpoina tawba adumaina tawra leiri adubu mi khaktana tana sa san pho leifam leitadana atuki matik awaba mayok naraga leiba khunganga mani hojik lau pari sama gi mathakta aduma pura total lukre akhoi gi charung ngangkhla ba khawbu yarabada nga farm sidi paisarom da paragadi crore 10 kun gi mathakta akhoi di
99% से फार्मर हाइतारेने फार्मर ngaktan ekhogidi madumai tawraga leibani 1% gumbata sarkar gi jokumba phangaga karbar tawraga hingjabani adu hauji leiriba position mayam singsida santhel hangul awang ngakhabata wariba praja sing amadi wai kendra gi manungga leiriba praja sing sigi awabasi ngaga sarkarna athubu matamda angamba mateng pangbiraga mayam sing sigi khajiktang arrangement tawbiragadi aikhoina honaringai mathaksida khajitang prajana penba leigani adu kanada har kamai tawgida mo wakat phung khangdaba kakching da chalu na khoi lilong chalo haiba lilong chalo noi di district to kaching ni haiba sugom awa problem mayam am su thoe masigi mayam jingjo sarkar paibiri ba honorable sem amadi leiba ke thobu bi besin naw sina puning khar chingyan ningi ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯟꯊꯦꯟ ꯑꯋꯥꯡꯗ ꯂꯩꯕ ꯁꯥꯟꯅꯐꯥ ꯈꯣꯡꯁꯦ ꯈꯣꯡꯂꯦꯟꯒ ꯁꯝꯅꯒꯗꯕꯅꯦ ꯑꯁꯤꯒꯤ ꯁꯤꯃ ꯐꯨꯟꯖꯟꯅ ꯊꯝꯈ꯭ꯔꯦ ꯁꯟꯊꯦꯟ ꯃꯌꯥꯏ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯈꯣꯡ ꯑꯃ ꯂꯩ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯐꯨꯟꯖꯜꯂꯒ ꯃꯈꯣꯏ ꯉꯥꯒꯨꯝꯕ ꯌꯣꯛꯅꯈ꯭ꯔꯦ ꯑꯁꯤ ꯐꯨꯟꯖꯜꯂꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯆꯦꯟꯁꯜꯂꯛꯑꯒ ꯇꯣꯡꯒꯗꯕ ꯄꯥꯠꯀꯤ ꯏꯁꯤꯡ ꯍꯟꯗꯣꯛꯈ꯭ꯔ ꯃꯌꯥꯝꯁꯦ ꯇꯧꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯂꯥ amadi ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯐꯖꯅ ꯐꯥꯠꯄꯤꯗꯕ amadi ꯐꯨꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯈꯨꯁꯦꯡꯒꯤ ꯏꯆꯥꯎ ꯑꯣꯏꯅ ꯊꯣꯛꯄꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯗ ꯄꯥꯎ ꯄꯤꯖꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯐꯪꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯪꯕꯤꯔꯗ꯭ꯔꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ lakpiraga ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯏꯁꯤꯡ ꯂꯨꯞꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯥꯏꯖꯕꯁꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯛꯁꯦ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯄ꯭ꯔꯖꯥ ꯂꯩꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯁꯨ ꯂꯩꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯒ ꯑꯋꯥꯕꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯊꯝꯖꯔꯤ ꯁꯟꯊꯦꯟꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯉꯥꯏꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯁꯅꯥꯖꯥꯎꯕ ꯅꯤꯡꯉꯣꯝꯕ SKTV ꯅ꯭ꯌꯨꯁ ꯃꯔꯤꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯈꯛꯇꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯤꯇꯦꯕ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ 23ꯂꯛ ꯁꯨꯕ ꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯥꯒ ꯃꯔꯤ ꯂꯩꯅꯅ No Yo Manipur and the Anglo-Manipur War of 1891 haiba hiramda state level quiz competition ama BJP Manipur Pradesh na sinduna pangthokpa thoromda BJP Manipur Pradesh ki state president A Sarda Langthapal Assembly constituency ki MLA Karam Syam Lamlai SC ki MLA Khongban Tapong Ipom Chana Saruyaki ngasigi competition adu tongan ba school amadi institute 32 dagi mahiroi singna saruyaki thorom aduga mari lenana MP lesema sanajaubuna makha taraduna hawruk mahiroi singna mari bagasi masak munna khangba haibasi hojik tangai phadaba ama oire imaleba kidamaga thawai kat khrba athauba singsu khangdaba yade masina lairik ta yauba paba khak natana tongan mahau amasu lakani haki ngasi competition aduda BBR Unique School thinungai no winner waki aduga Lilong Hauribi College Usoi Popina first runners up DM College of Arts na second runners up aduga competition aduda saru yakiba mahiroi singda mana mathum singasu yantoki Kuisida maruina Imphal ha singda adu mahiroi singda know your state nakugi nariba bu masakhangu aduga akogi Anglo-Manipur War 1891 gi mamda masakhangu haidana toba thim sida aina haijening basi masi yamna maru oi akoi Bharatiya Janata Party gi di akogi ideology si nation first haibani akogi leibak sina yalana mangda thamgadaba punamak se madui matungda lakadaba aduna leibak nungsiba haibasi yam maru oi leiba ama chakotpada aduna nationalism si akoi hapna bu honarapani akogi naha singsida ai leibak si mas khanga nungsibado adugi nationalism duni kona ngasi thiraibasi Imphal gi Nagamapal Alambungda leiba siba machinery dukanda security oina thabak tawriba mioi ama aduga dukana sida potchai yonba gi thabak tawba mioi ani masak khangdaba khulai paiba sinagas ke kungamari da fazilure tungda mioi ama thadorlaga mioi anina fazinduna thamkibabu ngasi nungthil Thobal district ki mafam amada tekta kaidana thadok lamle hari masak khangdaba singna ngasi Thadurakiba mioi ani adu kumbi bazar dagi wahangbam lanthoiba chahi kungumdoi apokpat tondon amadi yumnam khunou maning lekai dagi loitongmam haridas chahi kunga taruk apokpa loitongmam mani kumar kawi
Makoi ani ngasi nungthil pung ani makhairom taba matamda Thobal district ke Khongjomgi Slopeland School dagi Chinglom da khara changsilaga thadoklam khibani hari. Makoi thadoklam le habigi pau taba ga imung manungi miyusingna mafam maduda changsidona makoi ani yumlomda laknana ba honaringeda Imphal Police Station gi team ama mafam maduda laktuna imung manungi miyusinga loinana makoi Imphal Police Station tamna puraklaba matungda makoi gi statement sing lawrga yumda halakki bani hari panbayabadi ngarang yumnam khunaugi mera paibi amadi miyam na yumnam khunau rural hatta haridas thador nanaba wakat mifam chathaki bani Manipur lengana kumjal singani taraga mapandagi pakalakpa school phagaransi haiba mission asida yauriba Thanga High School Hojikna Thanga Higher Secondary School asigi wali boza amadi handak non education SK director na transfer tawki boza ahum school asida tharak taba targadi school asigi mahiru singna khongjang kaya changsilagani hari ngasi Thanga Higher Secondary School gi mahiru singna lambida thoraktuna placard sing pairaga oza waliba cherk asida oza ahum amaga nona transfer tawkiba yaningde haiduna pareng leptuna khongjang changsinkre ngasigi khongjang aduda saruk yakiba mahirwai nupi masa amana SKTV da phondorpagi matugina academic session gi chahi tangkhai chalba matam asida hanadagi school asida watun lairiba oza asigi mathakta nauna oza ahum sociology geography amadi english bu transfer tawkiba si laibak thibani hoje higher secondary ni haiduna lairiba school asida class 9 amadi 10 taknanabu oza watlibani hiramusigi matangda local MLA amadi mari lenaba ZEO da chatuna hairuba matamda response yamna fazarki adubu ngasi fawba thabakta onthokpadi udri mairoi singna haikiba thabak amata paikhat laktaba haibasi mairoi singbu thausadabani haidaba ngamloi lagliba agas ke kuntra fawgi manuga transfer order kakkadabani amadi watliba oza tharakadabani natragadi mairoi singna hanbali tera khongjang changsilakani haiki anadagi oza watana leraba school asidagi oza ahum amu transfer tawi sociology gi oza ama geography gi oza ama english gi oza ama ase khoi yaningde adugi sumathakta mari lainaba local MLA ama sung Bisnupur district gi JDO amada so khoina sarbe matamda oza thabira kan habe khoida thajaba ka apire adugu haji phawa karigumba thabam ta pakhalakta basi de khoi bu thoksada bani ana khanjai date 30 bagi menungda wali bo da thabiro aduga transfer chat khabo da sing transfer kapiyo to bekta taragadi khoi date 30 gi matung dagi school asidagi haloi tongan bu khungjang ka sangsilakani Maraiba ki ning tamba ngak nanaba masung mapurup ki saktam kannanaba gidamakta British loilam lenga ki mayokta kanba lantheng sathakiba amadi jalanung purup ki apunba saktam sagananaba chauba thodang loromba amadi tumduna leiram laba jalangrong miyambu mikap thon biramba luchingba maraiba ningba athauba haipo zadonangni ngasi luchingba asina leikidabagi marifudaraga humdoi suba kumon lakpasida mahakna kathokpaga loinana jalanrong phurupsa singidamakta laromba thodang singadu amuk nahunana ningsingali haina lona thingkraba lalhaurup korkom gi publicity committee na ngasi press ta thokpa cherol amana phongdorpaga loinana kai khumnabu ulakli Thobal District Hospital gi mamangda clinic hanglibe mioi singda puba thangmangam loidaba sankhai tumkhai torpagi mayokta ngasi wakat mifam chathakre District Hospital Thobal gi akoibada clinic amadi diagnostic center singi proprietor amadi staff singna chathaki bokan mifam aduda saru yakibi amana phongdorpada diagnostic center hangduna miyam gi seba tawriba amadi imung manungsu puribani adubu phattana puba thangba ngamloidaba sel gi demand torokpa asina awaba kaya mayoknare clinic diagnostic center singda mathau toriba staff singi thagi tolo phawba piba ngamdabadagi salaiba ngamlaktaba phibamda lakle maram asina lebaki thabak tawriba ichil inau singna puba thangba ngamloidaba sankhai tumkhai makha tana tobiganu haina appeal toraki ngasigi wakan mifamaduda maram sadaba sel gi demand tobiganu sankhai tumkhai lepiu haina thaba pleka sing sizinabag loinana kholau kaya su lauki
ꯑꯩꯈꯣꯏꯁꯨ ꯙꯔꯅꯥ ꯐꯝꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯗꯥꯏꯒꯅꯣꯁꯤꯁ ꯁꯦꯟꯇꯔ ꯍꯥꯡꯉꯒ ꯑꯩꯈꯣꯏ ꯊꯤꯡꯖꯕꯅꯦ ꯑꯗꯣ ꯊꯤꯡꯖꯕꯁꯦ ꯃꯌꯥꯝꯁꯤꯅ ꯗꯤꯃꯥꯟ ꯂꯥꯛꯄꯁꯦ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟ ꯂꯥꯛꯁꯟꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯀꯤ ꯄꯩꯁꯥꯕꯨ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯗꯨꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟꯁꯤꯗꯤ ꯂꯥꯛꯄꯤꯒꯅꯣꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ Moirang Assembly Constituency ki manung chana leba Gram Panchayat Phupala Ngangkhalawai Tronglaubi Tera Khongsang amadi Kwakta Loinana Kwakta Saiton Ngangkhalawai Jila Parishad ki nauna khalba Administrative Committee ki Mute Singh National People's Party NPP Moirang Block amadi MLA Office Moirang na Sinura Taram opagi thoram amangasi Yumkhaibam Mandop Moirang da pangthokre Thoramga mari lenana MLA Santi na phongdorkibada ngasi pangthokliba thoram asi political gi khudong chaba launanaba oina urambadi yai adubu Manipur kannaba honabada amata oina honaminagani haibagi wakhalonda thoram asi pangthokpani aikhoigi mangda taraga leiriba lan asida iramdo masibu kannanaba honariba amadi thawaina pontha pikraba singda ikai khumnaba utpa oina aikhoi punsinba mathau tai aikhoi khudingmaki ahanba tawpham thokpa asi Manipur kanbani khalaga thabak tominasi haki Tormodu Moirang Kendra ki manungda leiba Gram Panchayat Mari Administrative Committee ki chairperson yauna punna member kunga taret amadi Jila Parishad member ani Gram Panchayat ki hanagi member ahum amadi hana atopa political party da yaururga nauna NPP da sanglak laba miyoi nifuga taruk yauna punna miyoi humbudraga ni thoi MLA te Santi na taram na oki Abudai dari sakasla maduna pai haila hatte ko hudo do hatte ko ko do madu to hudo paro ita kari masi to hudo pare samse piuta sai nu ka to ye unna ka to ye sagi sagi piwa ya ni madu ni haila do te adu do ke ba ko hudo ka Manipur ka chi Manipur ka do tu na ai ko ko ke chi na pam je raja nu na le ba raja na wa ne ko ko le ba India ka le ye Khabai soida leiba Babina Hospital na Sindura Nubit Humni Chupna Sathagadaba Sel Loduna lying bagi thoram ama ngasidagi hospital asida hodokre free medical care masda general medicine general surgery neuromedicine obstetrics amadi gynecology endocrinology amadi pediatric yauna toan ba makhalgi Lying Kibagaloina Maduda Changba Hidak Langthak Kayasu Yantoki from Aduga Mari Lena Hospital Asaki Medical Superintendent Dr. Sam Kumar Laisram na Hakibada Nona Saribu Babina Hospital Asi Thasigi Nipandagi Lying Ba Horakibani Hospital Asana Manipur Manung Delay Hospital Kuding Maktagi Kwaidagi Paba Hospital Ama Oinanabakan Honari Hospital Asana Anova Lying Pathapki Kusukulai Sizin Naduna Lamdo Masada Narakpa Lena Kudimak Kathokpa amagal loinana phanba ngamnana bhonagani Manipur dagi anaba kaya mapa lamda chatuna layeng nanaba honabada sel thumgi awaba amadi chatok chasingi khudong sadaba kaya mayok nariba adu kharadang orbasu koknana hospital asina angamba thakta honagani haina makha taki Manipur manung sida hospital khwaidi phabajingi manungda ama akhoi het khwaidagi phayeda haidragasu khwaidagi phabagi manungda ama woinaba aduga lamdam sidaida anova laying pathap sinaraga yamna akhananaba laying sida khoigi mayam sida punna yengaga kathokpaga loinana yengakanda aduga khoigi lam sidaida anaba singchu phahanba Nadanab Suhonaba, Aduga Mapa Lamda Sathokriba, Akwigi, Pasha income Mayam Sakriba Singsisu, Handalaga Miam Sidaida, when Apabalaying Patapama, Pinabani, Yamna Kanava, Akwina Sida Sinariba, Kulai Singh, Adigi Hospital, Infrastructure, Manungdala River, Mayam Sakwina, quite a give Pava, quite a give Nova, quite a give Chokot Pama, Oiraga, Mayam Sida, Anna Laying Sida, Achuba. Security force nangak senduna landam masigi nomada sangdraba yadraba polam kaya galone na petrol diesel amdi LPG na singba leptana pusalakli ngasi ayuki pung nipan taram daidigi hawraga potsai
थन्ना यावबा गाड़ी कया इम्फाल गिदमक्ता जिरिबाम थादोक नखरे हारिबा गाड़ी सिंह अदुगी मनुंगदा पेट्रोल की गाड़ी 92 डीजल पुबा गाड़ी 15 एलपीजी की गाड़ी 10 एफसीआई की चेंग पुबा गाड़ी अमा हार की गाड़ी 13 अमसुंग सीमेंट पुबा गाड़ी 15 यावना तोगान तोगान बा पोलम पुबा पुन्ना गाड़ी 110 सिक्योरिटी ngak senduna जिरिबाम थादोकरे हारी पनबयाबदी ngarang पेट्रोल पुबा गाड़ी 38 अदुगा डीजल की गाड़ी 10 इम्फाल की दमकता जिरिबाम थादोकीबनी Manipur Lomi Loop All India Youth Federation, All India Students Federation, All Manipur Nupi Marup, Aiba Singi Loop, Amadi CPI Gi Maruba, Thau Puriba Sing Yao Nangarang, Irabot Bhavanda, Pangto Kibamipam, Amana Irabot Celebration Committee Manipur 2024 Semkre. Committee Asiki President Amadi Secretary Oina Mathang Sitna, Dr. M. Nara Amadi M. Joy Kumar Luang Bu Khan Krehari, Lonina Samaga Kunga Mapalak, Suba Zananeta Irabot Kimapo Kumon Palangi Iroinana, Sayasige September Amadagina Kuntra Pawa Tabum Amachupna Thorom Pangtok Lagani, Haiba Thoromasi, Manipurgi Apun Basaktam, Ngak Nanaba Tabum Haina, Mingtonduna. Mapam Kada Thorom Pangtokani, Irabon Lakitabanumit, Satubarga Kunga Tarupu Sahi Kudingi State Morn de Hana Palan Tobugumna, Matang Tagi Tang Kunga Tarukta State Morn de Thorom Pangtokani Hana State PSC Committee Gi Convener M. Joy Kumar Luang and Setok Pacherola Matakangalagli. Sahi April Kungani Twedigi Megi Hum Pauda Agnipat Scheme Gi Makada Army Recruitment Gi Damakta Online Gi Kutang da Pangtokiba Common Entrance Examination da Shortlist Tauruba Candidates Gi Physical Amadi Medical Test Hayeng Dagina Laliba Tang Kuntra Pauba Sanapati da Pangtok Lagani Haina Kampo Pigi District Magistrate na Topa Cherol Amarakangalagli Ngarang Dagi Hauraga Ngasi Pauba Satarakiba Tangwiban Tarungda Leiba Holy Kingdom School Gi Summer Camp Ngasi Lotion Kre Bearing Fruits Haiba Thim da Pangtokiba Ngasigi Thorom Aduda Wangaloi Oina None Patri Baptist Church Assistant Pastor K. Kadilan LIC Imphal Branch Administrative Officer Gailin Pau Riamai Imphal Football Academy Football Coach Prem Christian Amadi Mana Ministry Gi Child Evangelist Sabrina Kamina Wangang Kibagaloina Angang Singi Oiba Talent Show Yauna Tongan Tonganba Thorum Kayasu Pangtoki Hari Imphal Mayon Powder Seliba Manipur Sagan Mingsel so Oribana Bulturin Rejuvenation Gi Sarukama Oina Packet Liba Sewerage Treatment Plan 2 Amadi 3 Langtabal Kunja Pumlo Konjin Lokonda Taunanaba Honored Liba Si Yabangam Loi Haina Kansipurda Laiba 7 Langtabal United Clubs na Mari Leneba Singda Kangalagli 7 Langtabal United Clubs ke Secretary Nangasi Topacherol Amana Pumlo Konjin Lokonda Sewerage Project Plan Tobada Mapam Zade Jumlakta Sewerage Plan Toguni Haina Lengakna Honoriba Si Kutakta Lepiu Mari Leneba Singda Haijariba Si Tawai Duna Makata na Satarak Labadi Miam Horak Lagani Maramaduna Lengakna Atopama Pum Saba Amada Handok Pico Haina Cherol Aduna Marilina Singi Puning Chingshilakli Tobal Assembly Constituency Gi Manungda Ladiba Lesang Tem Kong Manungda Hauzik Ising Isauna Sohaladuna Mayum Makei Tadok Tuna Community Hall the Ladiba Kunja Singda Taudam Kanba Lupna Chana Tanaba Polam Sing Pidura Mateng Pang Krehari Loshan Lady Bira Irang Sina Sohan Laba Kozuman Tabigi, a Koibida Lady Ba, Karahena Sotarba Singda, Kumbi Ideal Youth Development Organization KIYD Ona Ngamzaba Nomagi Sangdaba Yadraba Polam Sing Mateng Pankre, Luina Assembly Constituency Manung de Ladiba, Red Jones Sing the Sumakatana Mateng Pankigani Hari. Wakalon Manaba Pun Bawama Kali Partner Lamdomasda Miam Gidamak Tabak Torok Pachai, Ohum Mapung Parapagaluina. Kumon Thorom Matang Tagi Tang Kun Gambangada Major Kula Labor Manipur Press Club of Pangtok Lagani Hari, Kumon Thorom Masigi Mangoinana, Inatka Mari Lenina,
ꯏꯅꯥꯠꯀꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝꯗ ꯑꯏꯕꯁꯤꯡꯒꯤ ꯁꯩꯔꯦꯡ ꯆꯥꯡꯗꯝꯅꯕ ꯑꯃꯗꯤ ꯆꯥꯡꯗꯝꯅꯕ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯕꯁꯤꯡꯗꯁꯨ ꯁꯦꯜ ꯑꯃꯗꯤ ꯁꯛꯈꯪ ꯆꯦ ꯄꯤꯒꯗꯧꯔꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕꯁꯤꯡꯅ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 10 ꯐꯥꯎꯕꯗ WhatsApp ꯅꯝꯕꯔ 9856192990 ꯅꯠꯇ꯭ꯔꯒꯅ 700538024 नत्रगा 700-525-3515 ता थारकनब खंगलपग लोइना वाहिंग लेकाई द लेबा पांदम पाउचेगी ऑफिस ता पिसलकनब वामागी सेक्रेटरी पब्लिसिटी एंड देवेश्वर मैतेना थोपा चेरोल मन खंगलगली मणिपुर कांग एसोसिएशन की मियंग मखादा थांबैबन कांकुटना सिंदुना थासगी तरादगी हौदुना थांबैबन की लाइजनिंग थौ कांगसंगदा टीम 13 दोइना ग्रुप मरी दा सरुक यारगा चथरकलिबा मापलक सुबा मंगसाता इबो याबा अमसुंग पुइनबती मेमोरियल लीग कम नॉकआउट केंद्र वाइज कांग टूर्नामेंट लिसिंग अनि कुनगमरी दा थांबैबन कांकुट माई पाखरे ngasi सानखिबदा थांबैबन कांकुटना खुनराकपम कांकुट पु पांजल 13 मरी दा माइथेबा पीकी चथरिबा कांग टूर्नामेंट की मखा ताबा मैच ना थासगी कुनगमा पंदा ओइनाम कांकुट अमदी सिंगजमै ए कांकुट अनिना अयुकी पुंग 13 मखाई ताबदा अरोइबा लीग मैच सानरगनी Imphal West District Football Association की General Secretary ओइना थौ पुरम्बा एस सेतन ना थासगी तरागा मापंदा महाकना पायरम्बा फम रेजिग्नेशन तौरगे हाइना थारखिबा वारोल अदुगी मतुंगिना एसोसिएशन असगी अपुनबा एजुकेटिव मीटिंग ना खनरबा मतुंगदा फम थादोकननबगी अयाबा पीखरे लोइना एसोसिएशन असगी हांगौरिबा फम अदुना असिस्टेंट सेक्रेटरी ओइना थौपुरिबा के इबोतोम्बी अतोपा मिंग तोतोबी मैतेना सेक्रेटरी इंचार्ज गी थौपुरगनी हाइना एसोसिएशन असगी मार्केटगी थादोरपा चेरोल अमना हारि एशिया की ख्वाइदगी लीरबा फुटबॉल टूर्नामेंट अमा ओइरिबा ड्यूरेंट कप की एनिसुबा सेमीफाइनल द वेस्ट बेंगल की मोहन बगान सुपर जायंट माई पाक्तोना फाइनल चंगबंगम क्रे ऑल इंडिया फुटबॉल फेडरेशन AIFF की मियंग मखादा ईस्टर्न कमांड की इंडियन आर्म फोर्सेस न सिंधुना जुलाई 19 की जाथरिबा चामगा 19 सुबा ड्यूरेंट कप 2024 की एनिसुबा सेमीफाइनल मैच तंगसी मोहन बगान सुपर जायंट ना बेंगलुरु FC बु पेनल्टी शूटआउट ता पांजल पुन्ना तरुक मंगादा माइथिबा पिरका फाइनल चंखी ngasi numidawana pung manga makhai tabada kolkata gi solak stadium da sanakiba match adugi apiba matam loiba phawbada tim manina punna panjal ani chanarga manana lekhi penalty shootout panjal mari ahumda mohan bagana mangjin thaduna apunba panjin taruk mangada mai pakpadagi final changmangam khibani Satriba Cup asigi final match na thasigi kuntra mathuda North East United amasung Mohan Bagan Super Giant ga numidang waram gi pung manga makhai tabada Kolkata gi Vivekananda Yuva Bharati Kiranganda lamba taunargani ningsingba yai Durand Cup ki puarida West Bengal gi Mohan Bagan Giant na champion gi title punna tara ga taret lak lobangam duna mai pak pangamli aduga state अदुमक्तदगी ईस्ट बेंगल चैंपियन की टाइटल असी मसिंग तराग तरुक लक लौबा ngamlaga ani subada leiri District Youth Affairs and Sports Officer Imphal West na silaga district asigi oiba district level inter school gi toan ba masana kun ga taru ki oiba trial selection Khumal Lampak Sports Complex ta pangthok lagani haina DYSO Imphal West ki officer Ais Hamzit maiten thador pa cherol amana kangalagli cherol atugi matugina trial selection asida saruk yaningwa sing office asidagi form lawraba yagani masana ahum football judo amadi wusu gi oina thasigi tang kuntraga mathoi phawbada menchilba form pisinba yagani loinena lemoriba masana kulnga humdoi gi oina mathang thagi tang September gi tang taruk phawbada pisalakpa yagani haina makha tarkli aroba moriba paw mukana pizari TSA की लुसिंगबा माइकेल लमजा थांग हाउकी की चुराचामपुर द लैबा युमदा सखंगदब सिंगना कानी मई थाबगा लोइना नोंमै राउंड कया ब्लैंक फायर तोरमले हैरी माइकेल लमजा थांग हाउकी की युमदा नोंमै कापसिनबगा लोइना अकाय अथोई थोलमबगी थौदोक अदु चीफ मिनिस्टर एन बिरेना यानिंगदबा फोंदोरकली
agreement asi santi laknabagidamaktani masidagi handokpa haibasi Manipur lengangna santi gi mayukta leire takpani haina kenongi wangangloi salian hokimna maral sirakli lengangna petrol marang kaina leire harabanina retail outlet ni phuga manga khakta petrol piriba karigino pam chama kun taret makta petrol piu haina Manipur Petroleum Dealers Fraternity na appeal torkli Imphal district ki urup naukalda Valley Bridge tatpadagi karama iril turenda tasinkre gari adu da tonglapa mapamasa sining sete hingore Loktak Park thengalakpadagi tholapai chau thingnanaba amadi hena phajaba tourist spot ama ohenanaba honabada miyamna sagut piu haina Minister Susindrona phongdorakre amadi Ising isaw na maramorga Thopal District Texam Khangabok le Sangthem gi low pari lising mari manga gi sang da amang ata thokli hari Matang asida bulletin asi losinjare Manipur miyam gi punsida khwaidagi hena maruoiba state asigi lebak asigi amadi malem gi obe ipau singi damakti SKTV News bu miyeng taduna lebiu madugi damakta Google Play Store amadi Apple App Store da changbiduna SKTV Manipur gi app download tobiu amadi shell mate tingdana SKTV gi news amadi atai channel sing yengbiu natragana SKTV gi website sky.ic.in da changbiraga website asimaktada our OTT haiba option da click tobiraga miyeng tabiu amadi ekhogi social media handles sing da join tobiduna khudaki obe e pau sing sulobiu punamakpu amukana khurumjani